HOUKHIBA December 23 January tang ama PHAOBA NUMIT NINI CHUPNA Kuki Lalhouba KNA-B UKLF na Moreh LEIBA Security Force SHINGDA attack Chatharakhiba Aduda Shikhiba Kuki Lalhouba gi masing nipan Youkhre HAINA THAJABA YABA PAOGI LEEKHUN amana HAIRI PAO asina makata na hai Kuki Lalhouba SHINGDA Security Force ka khuthokna khiba NUMIT NINI chanba NUMIT PHAOBA punna Kuki Lalhouba mari sekhe Madugi makha tarakpada Kuki Lalhouba mari amasu nongmai kapnaba aduda panbadage laikanaba ngamdana sekhe aduga kuntra gi mathakta asokapan nangkhe makhoi sing adugi manungda fibam luna sokpa manga amade Churachandpur Hospital da laikanare nakalambaromda press na phangba thajaba yaba PAOGI LEEKHUN amagi matung inna Myanmar laingaki mathakta ladhouba lalawluk amagi kedar amade KNA-B gi masing yamlaba kedar sing Myanmar gi khampat area dagi Indian territory lansilaktana Holland 5 amade timinau romda leire haina PAO asina makhatare